ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯨꯔꯤ ꯇꯔꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯔꯖꯤꯠ, ꯑꯖꯤꯠ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯄꯗꯨꯗ ꯃꯈꯣꯏꯅ "ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ? ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯝꯈꯤꯗ꯭ꯔꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯍꯥꯏꯔꯛꯂꯤ, "ꯃꯐꯝꯁꯦ ꯀꯩꯅꯣꯝꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯣ ꯄꯨꯡꯐ ꯐꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯏꯇꯥꯎ ꯇꯥꯎꯍꯟꯕ ꯉꯝꯕ, ꯇꯌꯥꯡ ꯇꯁꯣꯏꯍꯟꯕ ꯉꯝꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ "ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯅꯝ ꯑꯃ ꯅꯝꯃꯛꯂꯦ꯫ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯇꯌꯥꯡ ꯇꯁꯣꯏꯍꯟꯕ, ꯏꯊꯛ ꯏꯔꯥꯡ ꯍꯧꯍꯟꯕꯒꯨꯝꯕ ꯇꯧꯔꯤ"꯫ ꯑꯖꯤꯠꯅ ꯇꯨꯃꯤꯟꯅ ꯑꯃꯔꯖꯤꯠꯇ ꯍꯥꯏꯔꯛꯂꯤ, "ꯅꯪꯗꯤ ꯀꯔꯤꯝꯇ ꯐꯥꯎꯗꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯍꯦꯂꯦꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯖꯤꯠꯇ ꯍꯥꯏꯔꯤ, "ꯈꯪꯗꯦ, ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ"꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯍꯦꯂꯦꯅꯥ ꯂꯥꯞꯇꯛꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥ ꯇꯨꯡ ꯍꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯦꯅꯥꯒꯤ ꯃꯇꯨꯡꯗ ꯄꯔꯞ ꯄꯔꯞ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥ, "ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯂꯦꯅꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯑꯃꯔꯖꯤꯠꯅꯁꯨ ꯍꯦꯂꯦꯅꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯟꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯦꯅꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯆꯥꯎꯔꯕ ꯍꯣꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯔꯣꯃꯤ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯈꯤꯕꯗꯣ ꯀꯔꯝꯕ ꯁꯨꯔꯨꯡꯗꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯁꯨꯔꯨꯡ 4-5ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯨꯔꯨꯡꯗ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯣꯝꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯇꯤ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯂꯦꯅꯥꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ, ꯃꯔꯝꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯅ "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯦ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯔꯣꯃꯤꯅ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯄꯨ ꯊꯣꯝꯗꯣꯛꯇꯨꯅ ꯄꯨꯈꯤ, ꯑꯗꯨꯒ "ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯔꯣꯃꯤꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯣꯏ ꯂꯣꯛ ꯌꯥꯝꯅ ꯈꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯔꯣꯃꯤ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ, ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ "ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯕ ꯌꯥꯕ ꯁꯨꯔꯨꯡ ꯅꯠꯇꯦ, ꯃꯁꯤꯗꯕꯨ ꯆꯪꯂꯨꯔꯕꯗꯤ ꯑꯩꯈꯣই ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯕꯗ ꯅꯠꯇꯅ ꯃꯤꯒꯤ ꯁꯥꯗꯣꯡꯕꯨ ꯀꯜꯂꯛꯍꯟꯕ ꯉꯝꯕ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕ ꯉꯝꯕ ꯃꯅꯝ ꯀꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯃꯅꯝꯁꯤꯡ ꯑꯗꯨꯕꯨ ꯐꯪꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯉꯛꯂꯣꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯦ ꯏꯆꯟꯅꯤ, ꯏꯆꯥꯅꯤ, ꯏꯃꯥꯅꯤ, ꯀꯔꯤꯃꯠꯇ ꯈꯪꯉꯛꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯃꯗꯤ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯗꯤ ꯀꯞꯂꯗꯨꯅ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯤꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ "ꯃꯗꯨ ꯈꯛ ꯇꯧꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯅ ꯑꯗꯨꯝꯅ ꯉꯥꯎꯈꯠꯂꯛꯂꯕꯗꯤ ꯑꯃꯠꯇ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯔꯣꯏ꯫ ꯁꯨꯔꯨꯡ ꯑꯁꯤ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯁꯨꯔꯨꯡꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯗꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯦꯅꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯔꯣꯃꯤ ꯃꯇꯣꯝꯇ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯃꯤꯅ ꯃꯇꯣꯝꯇ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯈꯥꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅꯁꯨ ꯈꯪꯂꯤ ꯔꯣꯃꯤꯁꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯍꯧꯔꯦ ꯍꯥꯏꯕꯁꯤ꯫
ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯣꯃꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯤꯟꯅ ꯊꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅꯁꯨ ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯕ ꯌꯥꯗꯕ ꯁꯨꯔꯨꯡꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯑꯣꯏꯅ ꯆꯪꯂꯁꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯅ ꯑꯇꯣꯞꯄ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯍꯨꯝ ꯔꯦꯅꯨꯕꯂꯥ, ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯌꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥꯎꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯩꯅꯥꯀꯣꯜ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯆꯩꯅꯥꯀꯣꯜ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯎꯕꯁꯦ ꯍꯜꯂꯤ꯫ ꯃꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯗ ꯈꯪꯕꯅꯤ꯫ ꯔꯣꯃꯤꯅ ꯑꯩꯈꯣꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗꯣ ꯌꯥꯝꯅ ꯅꯥꯈꯤ꯫ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯔꯣꯃꯤꯁꯨ ꯑꯩꯈꯣꯏꯅ ꯀꯤꯟꯅ ꯊꯤꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯗ ꯆꯩꯅꯥꯀꯣꯜ ꯑꯃ ꯐꯪꯂꯕꯗꯤ ꯉꯥꯎꯕꯁꯦ ꯐꯩ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯆꯠꯊꯅꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯆꯩꯅꯥꯀꯣꯜ ꯄꯤꯒꯗꯕꯅꯤ꯫ ꯅꯨꯡꯅ ꯊꯣꯝꯒꯦꯔꯥ ꯌꯣꯠꯆꯩꯅ ꯀꯟꯒꯦꯔꯥ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯀꯔꯝꯕ ꯁꯨꯔꯨꯡꯗ ꯆꯪꯈꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯅꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯣꯟꯅ ꯑꯇꯣꯞꯄ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯪꯈꯤꯕ ꯁꯨꯔꯨꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯎꯔꯛꯇꯨꯅ ꯅꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯅꯝ ꯌꯥꯝꯅ ꯆꯦꯟꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨꯅ ꯑꯇꯣꯞꯄ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯆꯪꯂꯤꯕꯁꯦ ꯑꯃꯔꯖꯤꯠ, ꯑꯖꯤꯠ, ꯔꯣꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯁꯨꯔꯨꯡ ꯑꯗꯨꯗꯅꯤ ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯈ꯭ꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯅ ꯆꯪꯂꯛꯂꯤꯕ ꯁꯨꯔꯨꯡ ꯑꯁꯦ ꯌꯥꯝꯅ ꯏꯪꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯝꯅ ꯏꯪꯕ ꯃꯐꯝꯁꯦ ꯐꯠꯇꯕ ꯀꯔꯤ ꯀꯔꯥ ꯂꯩꯒꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯪꯂꯒꯗꯤ ꯌꯦꯡꯁꯤ꯫ ꯑꯁꯣꯝꯅ ꯗꯣꯁꯂꯥꯏ ꯀꯥꯞꯇꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯏꯌꯦꯛ ꯃꯌꯥꯝ ꯑꯃ ꯌꯦꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯌꯦꯛꯁꯤꯡ ꯑꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯃꯑꯣꯡ ꯇꯥꯗꯅ ꯍꯛꯇꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯁꯥ ꯀꯌꯥ ꯍꯛꯇꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯌꯦꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯅ ꯀꯩꯅꯣ ꯁꯤꯗ ꯌꯦꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯁꯤꯗꯕꯨ ꯆꯪꯂꯨꯔꯕꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕꯖꯥꯠꯂꯣ? ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯈꯪꯗꯦꯍꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯣ ꯏꯪꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯨꯗ ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯛꯂꯥꯡꯗ ꯎꯈꯤꯕꯁꯤꯡꯗꯣ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯁꯛꯇꯝ ꯑꯃꯗ ꯅꯠꯇꯦ, ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ꯫ ꯂꯥꯎ, ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯛꯇꯤꯟꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕꯗꯨꯗꯤ ꯇꯥꯏꯌꯣꯟꯅꯕ ꯑꯣꯏꯔꯝꯂꯤ꯫ ꯃꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯒꯗꯕ ꯃꯦꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯈꯥꯗ ꯑꯣꯟꯊꯣꯛꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯗꯣ ꯎꯔꯨ ꯎꯪꯕ ꯌꯥꯕ ꯅꯨꯡꯒꯤ ꯑꯀꯣꯏꯕ ꯔꯥꯎꯟ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯍꯦꯂꯦꯅꯥꯅ ꯄꯥꯟꯊꯣꯏꯕꯤꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯌꯦꯡꯉꯨꯅꯤ ꯅꯈꯣꯏꯁꯨ, ꯁꯤꯗꯩꯁꯤꯗ ꯑꯍꯣꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯎꯪꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯀꯨꯏ ꯀꯨꯏꯅ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯣ? ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯑꯍꯣꯕ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯈꯨꯠꯁꯦ ꯊꯤꯟꯖꯤꯜꯂꯒ ꯎꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨꯇꯨ, ꯁꯤꯗꯩꯁꯤꯗ ꯍꯨꯏꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯌꯦꯛꯇ꯭ꯔꯣ? ꯃꯁꯤꯗꯩꯁꯤꯗ ꯍꯨꯏꯒꯤ ꯃꯔꯩ ꯇꯤꯡꯊꯣꯛꯄ ꯃꯥꯟꯕ ꯑꯃ ꯌꯦꯛꯂꯤꯕꯁꯤꯅ ꯃꯁꯤꯅ ꯈꯨꯗꯣꯝꯕꯤꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯕꯤꯅ ꯃꯊꯪ ꯇꯥꯛꯂꯛꯂꯕꯗ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯍꯦꯂꯦꯅꯥꯅ ꯄꯥꯟꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯊꯥꯒꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯒꯗꯕ ꯃꯦꯞꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯁꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯥꯝꯅ ꯏꯪꯉꯤ ꯍꯥꯏꯔꯤꯕꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯇꯥꯏꯗ ꯑꯁꯨꯝ ꯆꯠꯂꯕꯗꯤ ꯏꯪꯕꯒꯤ ꯆꯥꯡ ꯍꯟꯊꯩ ꯍꯥꯏꯕꯁꯤ ꯃꯦꯞ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯃꯇꯥꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯤ, ꯌꯦꯠꯂꯣꯝꯒꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗ ꯀꯥ ꯍꯦꯟꯅ ꯏꯪꯕꯗꯣ ꯂꯣꯏꯅꯃꯛ ꯏꯪꯈꯤꯗ꯭ꯔꯤ, ꯐꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫
Somdana kamdauri Amarjit Ajit amadi Romi surungatu ki manungda sumasum sangchilakpada ngasai ki mibu ngauhan mangamba mibu nungur han mangamba manam mado namakle adubu marak asida yanungak ribadi Ajiti karimata tawkhidi masidagidi makoi mafam mado lansilakle Amarjit amadi Romi di nupi gi iram khawrangbara makoi di ngawrabani aduna makoi mafam masida nupi leibra haiduna koithi thirakli adubu Ajiti Romi amadi Amarjit makoi anina tawribadu loina makhangdibani masidagidi makoi asum sangsilakpada Romi amadi Amarjit ti makoi khamang ngamlaktabadagi makoi ka lakminakhiba nupi singadugi manak tawena chatlasi aduga surungasida koina makoi na pamliba pot ado thirasi hainarakli matamadutta Ajitna Amarjit ki mamai aduta kinna hajinduna thinki maduda Romina Ajitta nanga toido kaino haiduna onsilakpada Ajitna su kinna hajinduna thinkri masidagidi Romi su kya lakle Amarjit su kya lakle makoi anina arang khorangba poklambado loina muk phakri chaina khol phanglabanina matamadud Romina Ajitta nangde matau kramna asigumlaba se tawdribano haiduna hanglai maduda Ajitna surungadu ki manungda leiribasi yamanam thiba manamgi jaga ama aduga mibu nunguhanam hanmangamba jaga ama aduga haju aikuna changlibasina karama jaga no khangdi ado jaga adu yausilakpada aina madubu manam madu engoda sangdana bahaduna aina ne se sigi phi mache se tawraga naton menki aduga sorsu thingki jaga adu yawuna balana na bai kamgam chakhibani aina khankibadumuk chumki manam madu engoda sangkhidrabanina engoda karimada tawrakhidi adubu nabani di tawrklibasini marudagi aina na khoibu wakhal tahalaklibasini adumna hairakpada Romi amadi Amarjit Ajit puyam thagatki aduga karigumba wakhal ama lakle makoi ahongi manungda kanagumba ma hanana mamangda hana chatansi aduga matungda mu inasi haiduna makoi ahumdo laptak lenaraba matungda mari chatpa haurakle asumna asum sangsilakpada makoina yamna ngakpa ama thingnari madudi surungatuki manungda yamna sauraba yotki yochai mayap ama yungshallaka sarangi mawongda ama leiramki madu ubada makoi ahum changsilaklaka kaino siri kana pharaka thamkiba oiraba jano hingsa yaitamba pharaka thambam oiraba jala asumna makoina wari sanaraga leiringai hairiba yotki sarang adutta Amarjitna toslight kapsalaga manungda kari leibage haiduna jenglakpada surung aba leiribadu makoina uri haiba surung adu yotki sarang khajaliba adugi mataida hutkiba surungni madudayuda kari lambi tabano haibadi khangdi Amarjitna Romi amadi Ajitta hairi masigi thungasi thugairaga changadaba sodana oiramgani natragana thungasi karaidano amadi sodana hangamgani masigi yotki sarangasi kamaina hangujano adumna hainaringai surungadugi manungdongdagi kanagumba migi makut ama thingdorakhi aduga khut aduna surungadugi mapanda taplauna pairakli mado Amarjitna urakhi matamadutta Romi amadi Ajitta yumutu nupi amagi makut ama thindurakle adumna hairakpada makoido phat jengthungdarai matamadutta nupi gi makut ado tapna asum tingthuraga surungadugi mapanda paira matungda makok ado tapna lithurai matamadutta manung adudagi nupi ama tholakle surungadagi nupi ama throklaga makoi ahumda yamna munna yengai maduta Romina kanano asiri asumna hairakpada Ajitna asiro nupini matamaduda Romina nupini haibudi aisu khangi surungasigi manungda matau karma leiramliba jano maduda Amarjitna mu hairi adu nangna ko hangudana adumna hairakpada Romina nupi aduta nangbu kanano mafam masida kamdonga leiraklibano nangdi surungasigi manungda natomta leiraklibasibu karigino karimata kidabro adumna hairubaduta nupi ado yamna saubugum makoi ahongi manakta tamna sangsilai aduga dimit ado tapna ngangsilakli aduma torokpaduta Romina Ajit amadi Amarjit pu laktuna inthuki aduga leiriba yotki
surung ama haibadi jali khajaliba adugi mataida makoina tasanduna leikhi matamadu da nupi ado yamna kana ayak khonjal amada laurakle asomna laurakpa khonjal aduna hongman khiba amadi yakman khibana makhoi ahum ado mana kong kanna mensinjarabasu yamna hokna takhi matamadu da amarjit na prap tholaktuna nupi ado da tumina septharagai jinglubata nupi ado surung adugi manungda yamna chauna phandoktuna yamna chauraba karino haifong khangdaba sa amagi mawongda leiri madu urubada makhoi mayam adudi punga ngakli masidagidi romi ajit amati amarjit na masidi mawong amani karigidamukta mahapu pham masida phajallaga thamlamlibano haibadu aikhoi khangle mase yamna tamthiba hingsabi amani uredana mahaki masakse yemuda sumati phajadro asumna hairakpada romi amadi ajit amarjit makhoi homna hainaribadu tabada surung manungdagi haibadi jali khajaliba adugi manungdagi nupi aduna nakhoi hom jamathuna sida law haiduna kauri matamadu makhoi hom sarang adugi mapanda lepi aduga kari hai gaibano haiduna romi na hangi matamadu nupi aduna nakhoi nam pham masta lakliba sikedo laklibano haiduna hangli maduda ajitna mafam masida sanagi woiba khujayama loturu thamli hariba khujayado aikhoi lawba laklibani adumna hairakpada nupi aduna hauna noklaga phare ngahak leiramu hairamlaga nupi ado mahana ngasai tholakpa surung adugi manungda changkhri aduga khujayado puduna tholakli masigi khujaya sira haiduna hangai matamadu da ajitna hoi mane matau kramna madudi nangina kal leiramba adumna hairakpada nupi aduna yamna hauna noklaga nakhoina khujaya se phangba haibududi mapok treta su oithoktabani asomna hairakpada romina noklaga piraga tuuna asomna hairamlaga gam chatkhri matamaduta amarjit amadi ajitna romida kayona haidubo haiduna matuk inakhi masidagidi hingsabi nupi aduna yamna kana lauraga lehokhi matamaduta ajitna romida kayona na tawridubo ha thiem noduna longdaba tawke haidraga kalang kasinguridubu karigino haibanida aya pangbani nakhosidi bara buduni ne ye kamana budu wadiba yenguse sida yekliba khujai siga hingchabiduna puthroliba khujai duga onadro aikhoina makhoida hana haigidro aikhoi sanagi khujai ama thiba laklibane haidana ma bu thadoknaba haidana kadara torolibani ne aduga is surungmunga changkhraga sanagi khujai ama puthroladana yengutu sida yauriba sanagi khujai sigi mapandadi yengutu mahik mahak karom haktro ha lingi mong mamamsu yektrose aduga ngasai hingchabiduna puthorokpa khujai adudi karimata su yektana sitnali adugi su mathakta khujai asigi mong su yamna khenai matamatuta amarjitna as adu akodi karai dagi khangadage nang larik tu nang sidokoni aduga yigliba mayek adu su nang photo kaphobani nang sidiba asomna hairakpada romina kada wanisi aikhoine mpham atopada changaga thisi asomna hairaga makoina torchlight to kapa ga asum sangsilakpada makoina sangsilliba adugi hek nakanda yamna kutak tawpa haibadi surungi phanglang aduta khara hanjillaga kutak leiba amamba mafam amada kanaguma miyu yama phamlaga leiramle mado asuki matik mayang kangchillaba hanuraba makok itang tangba musin musallaba unsa do ikang kangchallaba hanuba amani mado sirabra haibisu sibamakti sidri mahak makut makhung adu pulap tasallaga kuru kudu kulbagi mawongda tumina leiri aduga romi ajit amadi amarjit makhoi ahumna torchlight kap tuna changsilakpa aduta magado laikhatuna makhoi ahumda yengakli madu ubada makhoi ahum ahaladuki manakta tamatamna changsilaklaga wahang khara hanganaba tawruri somdana kamdauri nupi ahum Helena Renobana amadi panthoibi makhoi surung adugi yethangba nakanda naptuna asum lakpana haujikti makhoina surung adugi manungdabu yamna sauraba isingi pukri ama thingnare aduga ngakribadi pukri adugi mayai mapa chapchana nongthaktagi kaptharakpa numikki mangal asengba kharasu mafamaduda pungan gana mami tari haibadi pukri ado numikki mangal phangba pukri ni pukri aduda kari kamdo bono haibadi khangde matamaduda
ꯍꯦꯂꯦꯅꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯌꯥꯝꯅ ꯂꯨꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯊꯛꯅꯤꯡꯉꯛꯀꯗꯨꯅ ꯃꯈꯨꯠꯅ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯅꯪꯅ ꯇꯧꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯐꯠ ꯆꯤꯡꯈꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯅ ꯀꯩꯗꯧꯔꯒꯦ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡꯁꯤ ꯈꯔ ꯊꯛꯀꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯄꯥꯟꯊꯣꯏꯕꯤꯅ ꯑꯁ ꯅꯪꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯇꯞ ꯇꯞ ꯄꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇꯃꯛ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯂꯥꯏ ꯇꯤꯟꯒ ꯑꯣꯏꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯕꯤꯅ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯍꯦꯂꯦꯅꯥꯗ ꯌꯦꯡꯉꯨꯇꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯁꯅꯥ ꯃꯌꯥꯝꯁꯤ ꯅꯨꯡ ꯆꯩꯇꯦꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯦꯡꯒꯨꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯃꯈꯨꯠꯀꯤ ꯃꯑꯣꯡ ꯃꯥꯟꯕꯁꯨ ꯇꯥꯔꯤꯕꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯕꯨ ꯍꯦꯛ ꯊꯦꯡꯂꯨꯔꯕꯗꯤ ꯃꯤꯗꯣ ꯁꯅꯥ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯁꯤ ꯍꯥꯏꯕꯁꯦ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯅꯨꯕꯂꯥꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯦ ꯃꯗꯣ ꯃꯍꯥꯛꯀꯤ ꯂꯤꯕꯣꯟꯅꯤ ꯂꯤꯕꯣꯟ ꯑꯗꯣ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯔꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯃꯗꯣ ꯂꯤꯕꯣꯟ ꯑꯗꯣ ꯁꯅꯥ ꯑꯣꯜꯂꯒ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯄꯥꯟꯊꯣꯏꯕꯤꯅ ꯎꯔꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ